ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯆꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯃꯤꯌꯥꯝꯅ ꯑꯀꯣꯏꯖꯝ ꯕꯦꯡꯒꯣꯜ ꯃꯤꯌꯥꯝꯅ ꯁꯝꯖꯜꯂꯀꯥꯟꯗ ꯑꯦ ꯀꯦ ꯕꯦꯡꯒꯣꯜ ꯍꯥꯏꯔꯒ ꯈꯪꯅꯕ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯌꯥꯝꯅ ꯂꯤꯖꯦꯟꯗꯔꯤ ꯑꯣꯏꯕ ꯑꯥꯔꯇꯤꯁꯅꯤ. ꯑꯗꯨꯅ ꯏꯌꯥꯝꯕꯁꯤꯒꯤ ꯌꯨꯝꯗ ꯂꯥꯛꯆꯔꯤꯕꯁꯤꯅ ꯏꯌꯥꯝꯕꯁꯤ ꯏꯕꯣꯌꯥꯏꯃ ꯑꯦꯋꯥꯔꯗꯤ ꯏꯕꯣꯌꯥꯏꯃ ꯑꯦꯋꯥꯔꯗꯀꯤ ꯑꯦꯋꯥꯔꯗꯤ ꯑꯣꯏꯕꯤꯈꯤꯕ. ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯦꯋꯥꯔꯗꯤꯁꯤꯡꯗꯨꯒꯤ ꯃꯔꯝꯗ ꯃꯥꯒꯤ ꯕꯥꯏꯑꯣꯒ꯭ꯔꯥꯐꯤꯁꯤ ꯈꯖꯤꯛ ꯈꯖꯤꯛꯇꯪ ꯆꯥꯎꯊꯣꯛꯅ ꯁꯦꯝꯃꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯄꯨꯊꯣꯛꯁꯤ ꯍꯥꯏꯗꯅ ꯈꯟꯅꯕꯗꯨꯒꯤ ꯃꯔꯤ ꯂꯩꯅꯅ ꯂꯥꯛꯆꯔꯤꯗꯨꯅꯤ. ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯒ ꯑꯩꯒ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯖꯕ ꯃꯇꯝ ꯂꯧꯖꯕꯅꯤ. ꯏꯌꯥꯝꯕꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯁꯤꯅ ꯀꯣꯏꯔꯦꯡꯒꯩ ꯑꯩꯈꯣꯏꯒꯤ CMC ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯃꯃꯥꯡ ꯆꯠꯈꯠꯂꯒ ꯑꯩꯈꯣꯏꯒꯤ ꯃꯔꯤꯌꯥ ꯃꯣꯇꯦꯁꯔꯤ ꯂꯩꯗꯨꯒꯤ ꯍꯦꯛ ꯃꯅꯤꯡꯗ ꯏꯌꯥꯝꯕꯒꯤ ꯌꯨꯝ ꯑꯣꯏꯔꯦ. ꯃꯔꯝꯗꯨꯅ ꯑꯍꯥꯟꯕꯗ ꯀꯩꯁꯥꯝꯄꯥꯠꯇꯒꯤ ꯍꯧꯕꯅꯤ. ꯀꯩꯁꯥꯝꯄꯥꯠꯇ ꯄꯥꯎꯅꯥ ꯕꯖꯥꯔꯗ ꯑꯩꯈꯣꯏꯅ ꯂꯤꯂꯥ ꯀꯟꯅ ꯇꯧꯈꯠꯂꯛꯄ ꯃꯇꯝꯗ ꯏꯌꯥꯝꯕꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯃꯇꯝ ꯃꯇꯝꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄ ꯃꯇꯝꯗ ꯏꯁꯤꯡ ꯆꯥꯎꯕꯒꯨꯝꯕ ꯑꯗꯩ ꯀꯔꯐ꯭ꯌꯨ ꯕꯟ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯏꯌꯥꯝꯕꯒꯤ ꯌꯨꯝꯗ ꯂꯩꯔꯒ ꯆꯥꯗꯅ ꯊꯛꯇꯅ ꯑꯇꯩꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯣꯛꯂꯒ ꯂꯤꯂꯥꯒꯤ ꯍꯧꯃꯤꯟꯅꯔꯛꯄꯒꯤ ꯄꯨꯟꯁꯤꯒꯤ ꯁꯥꯒꯠꯃꯤꯟꯅꯔꯛꯄꯒꯤ ꯋꯥ ꯃꯌꯥꯝꯗꯣ ꯉꯁꯤꯁꯤ ꯃꯐꯝꯁꯤꯗꯒ ꯂꯩꯔꯕ ꯃꯇꯝꯁꯤꯗ ꯑꯗꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯗ ꯌꯥꯎꯕ ꯍꯤꯁꯇꯣꯔꯤꯀꯦꯜꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯑꯣꯏꯅ ꯈꯜꯂꯛꯄ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯡꯁꯤꯕ ꯐꯥꯎꯏ. ꯑꯩꯈꯣꯏꯒꯤ ꯑꯈꯨꯟꯕ ꯇꯈꯦꯜꯂꯩꯗ ꯒꯧꯇꯝ ꯁꯥꯕ ꯍꯥꯏꯕ ꯀꯦꯔꯦꯛꯇꯔꯁꯤ ꯒꯧꯇꯝ ꯁꯥꯈꯤꯕꯗꯒꯤ ꯃꯤꯌꯥꯝꯅ ꯑꯦ ꯀꯦ ꯕꯦꯡꯒꯣꯜ ꯒꯧꯇꯝ ꯁꯥꯕ ꯑꯗꯒꯤꯗꯤ ꯂꯩꯀꯪ ꯊꯕꯥꯜ ꯊꯕꯥꯇꯣꯟꯗ CO ꯁꯥꯕ ꯍꯥꯏꯔꯒ ꯃꯤꯌꯥꯝꯅ ꯈꯪꯕꯤꯕ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯗꯨꯅꯤ, ꯑꯣꯖꯥꯗꯨꯅꯤ ꯑꯩꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯐꯝꯃꯤꯟꯅꯖꯔꯤꯕꯁꯤ. ꯇꯥꯃꯣꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯒꯤ ꯐꯥꯗꯔꯒꯤꯁꯦ ꯕꯕꯥꯒꯤ ꯃꯤꯡꯁꯦ ꯑꯦ ꯀꯦ ꯏꯕꯣꯇꯣꯝꯕꯤ ꯑꯗꯒꯤ ꯏꯃꯥꯒꯤ ꯃꯤꯡꯁꯦ ꯏꯃꯥꯅ ꯑꯦ ꯀꯦ ꯑꯣꯡꯕꯤ ꯌꯨꯝꯅꯥꯛ ꯑꯁꯦꯡꯕꯗꯣ ꯃꯥꯒꯤ ꯀꯩꯅꯣꯅꯦ ꯑꯦ ꯀꯦ ꯑꯣꯡꯕꯤ ꯇꯤꯟꯁꯨꯕꯝ ꯅꯤꯉꯣꯜ ꯇꯤꯟꯁꯨꯕꯝ ꯅꯤꯉꯣꯜ ꯇꯤꯟꯁꯨꯕꯝ ꯅꯤꯉꯣꯜ ꯃꯣꯃꯣꯟ ꯇꯤꯟꯁꯨꯕꯝ ꯅꯤꯉꯣꯜ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯇꯤꯟꯁꯨꯕꯝ ꯅꯤꯉꯣꯜ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯣꯃꯣꯟ ꯗꯦꯕꯤ ꯇꯥꯃꯣꯒꯤ ꯂꯤꯂꯥꯁꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯦꯛ ꯌꯦꯡꯍꯧꯕꯗ ꯌꯥꯝꯅ ꯐꯖꯅ ꯌꯦꯡꯍꯧꯔꯤꯁꯦ ꯑꯩꯒꯤ ꯉꯁꯥꯏꯒꯤ CO ꯁꯥꯕꯗꯣ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯝ ꯑꯃꯗ ꯇꯧꯋꯤꯀꯣ. ꯄꯨꯈ꯭ꯔꯝ ꯑꯃꯗ ꯇꯧꯕꯗ ꯑꯩ ꯌꯦꯡꯉꯦ ꯇꯌꯥꯏꯃꯗ ꯌꯥꯎꯏꯀꯣ. ꯃꯣꯏ ꯑꯗꯨꯝ ꯌꯦꯡꯉꯦ. ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯏꯔꯣꯝ ꯃꯩꯆꯥꯎꯗ ꯑꯩꯈꯣꯏꯒꯤ ꯑꯈꯨꯟꯕ ꯇꯈꯦꯜꯂꯩꯁꯤ ꯑꯃꯨꯛ ꯌꯦꯡꯉꯦ. ꯇꯥꯃꯣ ꯑꯇꯩ ꯑꯈꯨꯟꯕ ꯇꯈꯦꯜꯂꯩꯁꯤ 1985ꯁꯤ ꯑꯩꯁꯨ ꯂꯤꯂꯥ ꯌꯥꯎꯔꯦ. ꯑꯩ ꯌꯥꯎꯔꯦ. ꯑꯩ 1982ꯗꯒꯤ ꯊꯣꯛꯂꯛꯑꯦꯕ. 82ꯗ ꯊꯣꯛꯂꯛꯑꯒ ꯑꯩ ꯌꯥꯎꯔꯦꯀꯣ. ꯑꯗꯣ ꯂꯤꯂꯥꯁꯤ ꯃꯇꯥꯏꯗꯨꯗ ꯌꯦꯡꯕꯗꯗꯤ ꯂꯤꯂꯥꯁꯤ ꯈꯔ ꯌꯥꯎꯔꯨꯔꯕꯅꯤꯅ ꯑꯣꯟꯊꯣꯛꯅ ꯃꯍꯥꯎ ꯂꯩꯅ ꯌꯦꯡꯕꯁꯤ ꯉꯝꯖꯔꯦꯕ. ꯃꯗꯩꯗ ꯑꯉꯛꯄ ꯐꯪꯕ ꯇꯥꯃꯣꯒꯤ ꯒꯧꯇꯝ ꯁꯥꯕꯒꯤ ꯂꯤꯂꯥ ꯑꯩꯈꯣꯏ ꯑꯈꯨꯟꯕ ꯇꯈꯦꯜꯂꯩꯁꯦ ꯂꯤꯂꯥ ꯌꯥꯎꯖꯔꯤꯕ ꯑꯩꯈꯣꯏꯅ ꯂꯤꯂꯥ ꯄꯥꯔꯇꯤꯁꯤꯗ ꯉꯥꯎꯕ ꯑꯗꯨꯕꯨ ꯂꯤꯂꯥ ꯑꯃꯁꯨ ꯑꯣꯏꯈꯤꯕ. ꯑꯉꯛꯄ ꯐꯪ ꯅꯨꯡꯉꯥꯏꯕ. ꯑꯗꯨꯗꯨꯅ ꯑꯩꯅꯀꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ. ꯈꯣꯡꯒꯨꯜ ꯂꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯔꯀꯥꯟꯗ ꯑꯗꯨꯒꯤ ꯗꯥꯏꯂꯣꯒꯁꯦ ꯑꯩ ꯃꯇꯦꯛ ꯈꯤꯇ ꯔꯦꯀꯣꯔꯠ ꯇꯧꯕ ꯄꯥꯝꯖꯩ. ꯂꯤꯂꯥ ꯑꯅꯤꯗꯨꯒꯤꯅꯤꯀꯣ ꯑꯩꯅ ꯑꯃ ꯄꯥꯝꯖꯩꯅ ꯑꯍꯥꯟꯕꯗꯅ CO ꯁꯥꯕꯒꯤ ꯑꯗꯒꯤꯗꯤ ꯑꯅꯤꯁꯨꯕꯗꯅ ꯉꯁꯥꯏꯒꯤ ꯑꯈꯨꯟꯕ ꯇꯈꯦꯜꯂꯩꯁꯤ. ꯑꯩ ꯆꯍꯤ ꯉꯁꯤꯒꯗꯤ ꯆꯍꯤ 94-95 ꯁꯨꯔꯕꯅꯤ ꯂꯤꯂꯥꯁꯦ. ꯑꯗꯨꯕꯨ ꯁꯨꯝ ꯀꯨꯏꯔꯕ ꯂꯤꯂꯥꯁꯦ ꯀꯣꯛꯇ ꯍꯥꯟꯕ ꯍꯥꯏꯕꯁꯤ ꯍꯣꯏ. ꯑꯗꯨꯕꯨ ꯕ꯭ꯔꯦꯟꯒꯤ ꯂꯥꯏꯅꯥꯁꯨ ꯅꯥꯔꯨꯔꯦ. ꯕ꯭ꯔꯦꯟ ꯁ꯭ꯇ꯭ꯔꯣꯛ ꯑꯅꯤꯔꯛ ꯇꯧꯔꯨꯔꯦ. ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯏꯁꯥꯅ ꯄꯥꯝꯖꯅ ꯂꯧꯖꯈꯤꯕ ꯔꯣꯜ ꯑꯩꯅ ꯁꯤ ꯀꯨꯝꯖꯒꯦ ꯍꯥꯏꯕ ꯅꯠꯇꯕꯗ ꯑꯩꯅ ꯀꯨꯝꯖꯈꯤꯕꯗ ꯊꯋꯥꯏ ꯇꯥꯖꯈꯤꯕ ꯍꯥꯏꯕ ꯂꯤꯂꯥꯁꯤ ꯏꯕꯁꯤ ꯀꯅꯥ ꯑꯣꯏ? ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤ COꯒꯤ ꯂꯩꯀꯪ ꯊꯕꯥꯇꯣꯟꯁꯤꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯎꯖꯥ ꯄꯤꯔꯆꯥꯟꯅ ꯏꯕꯤꯔꯝꯕꯅꯤ. ꯑꯗꯨ ꯁꯤꯒꯤ ꯑꯗꯨꯒ ꯏꯅꯥꯎ ꯍꯦꯃꯟꯇꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯑꯩꯒꯤꯗꯤ ꯁꯣꯏꯗꯅ ꯐꯪꯕ ꯀꯥꯁꯇꯤꯡ ꯉꯥꯛꯇꯅꯤ. ꯑꯁꯤꯅ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯒꯤꯗꯃꯛꯇ ꯁꯤꯒꯤꯁꯤꯃ ꯏꯔꯒꯦ ꯍꯥꯏꯗꯅ ꯏꯕꯤꯔꯛꯄ ꯑꯝꯇ ꯅꯠꯇꯦ. ꯑꯩꯈꯣꯏꯒꯤ ꯂꯩꯀꯪ ꯊꯕꯥꯇꯣꯟꯁꯤ ꯎꯖꯥ ꯄꯤꯔꯆꯥꯟꯒ ꯑꯩꯒꯤꯁꯤ ꯋꯥꯔꯤ ꯃꯇꯤꯛꯇꯣ ꯍꯥꯏꯗ꯭ꯔꯒꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯌꯥꯝꯕ ꯈꯦꯇ꯭ꯔꯤ ꯏꯌꯥꯝꯕꯁꯤ ꯌꯥꯝ ꯇꯤꯟꯅꯖꯩꯗꯅ. ꯈꯦꯇ꯭ꯔꯤ ꯏꯌꯥꯝꯕꯁꯨ ꯌꯨꯅꯤꯐꯣꯔꯝꯅꯤ ꯃꯥꯁꯨ.
ꯑꯗꯨꯅ ꯑꯥꯔꯃꯤꯒ ꯁꯥꯕ ꯁꯤꯐꯥꯏꯒ ꯁꯥꯕꯁꯤꯗꯤ ꯑꯗ ꯃꯉꯣꯟꯗ ꯄꯤꯕ ꯍꯥꯏꯅ ꯑꯥꯗꯒꯤ ꯃꯥꯅ ꯈꯜꯂꯒ ꯏꯖꯔꯛꯄꯅꯦꯕ ꯑꯗꯨꯗ ꯏꯪꯂꯤꯁ ꯑꯝꯇ ꯌꯥꯎꯔꯛꯇꯦ ꯃꯗꯨ ꯏꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯍꯤꯟꯗꯤ ꯑꯌꯥꯝꯕ ꯑꯣꯏꯅ ꯇꯧꯋꯦ ꯑꯗꯒꯤ ꯁꯨꯝ ꯇꯧꯕ ꯃꯇꯝꯁꯤꯗ ꯁꯨꯝ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯀꯥꯁꯤꯡꯁꯤ ꯇꯛꯅ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯃꯁꯤꯗꯤ ꯑꯦꯀꯦ ꯅꯠꯇꯅ ꯌꯥꯔꯔꯣꯏ ꯑꯗꯨꯗꯤ ꯑꯦꯀꯦꯅ ꯇꯌꯥꯏꯃꯅ ꯁꯥꯅꯦꯅ ꯇꯧꯔꯝꯕꯁꯦ ꯇꯥꯃꯣ ꯑꯦꯀꯦꯗ ꯑꯣꯟꯁꯤꯜꯂꯛꯑꯦꯕ ꯕꯨꯖꯥꯄꯤ ꯆꯥꯅ ꯏꯔꯛꯄꯗꯤ ꯑꯩꯈꯣꯏꯒꯤ ꯈꯦꯇ꯭ꯔꯤ ꯌꯥꯏꯃꯒꯤꯗꯃꯛꯇ ꯏꯔꯛꯄꯅꯦꯕ ꯉꯁꯥꯏꯒꯤ ꯃꯥꯅ ꯌꯨꯅꯤꯐꯣꯔꯝꯗ ꯂꯩꯕꯅꯤꯅ ꯑꯗꯒꯤ ꯁꯨꯝ ꯀꯥꯁꯇꯤꯡ ꯌꯦꯡꯉꯛꯄꯁꯤꯗ ꯑꯗꯨꯝ ꯃꯣꯔꯐꯤꯟ ꯌꯣꯟꯕ ꯁꯥꯕꯁꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯀꯅꯥꯝꯒꯤ ꯃꯅꯨꯡꯗ ꯄꯥꯝꯕ ꯑꯩꯈꯣꯏꯒꯤ ꯃꯗꯨꯒꯤ ꯁꯛ ꯇꯥꯈꯠꯄ ꯆꯪꯉꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯇꯌꯥꯝꯕ ꯈꯦꯇ꯭ꯔꯤ ꯌꯥꯏꯃꯁꯤꯗꯤ ꯁꯛ ꯇꯥꯈꯠꯄ ꯁꯥꯕꯁꯤ ꯌꯥꯝ ꯐꯖꯕꯅꯤ ꯃꯥꯗꯤ ꯑꯗꯨꯝ ꯂꯤꯂꯥ ꯃꯐꯝꯗꯨ ꯁꯛ ꯇꯥꯈꯠꯇꯅ ꯍꯦ ꯀꯥꯏꯅ ꯇꯧꯔ ꯑꯉꯥꯡ ꯂꯛꯅꯕꯒꯤ ꯌꯥꯝꯅ ꯑꯗꯨꯒꯨꯝꯕ ꯇꯧꯒꯜꯂꯦ ꯑꯗ ꯃꯥꯅ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯟꯅꯔꯒ ꯁꯤ ꯇꯧꯁꯤꯅ ꯑꯗꯒꯤꯗꯤ ꯑꯥꯔꯃꯤ ꯁꯤꯌꯨꯁꯤ ꯀꯃꯥꯏꯅ ꯇꯧꯕ ꯃꯁꯤꯗꯤ ꯂꯥꯏꯔꯤꯛ ꯇꯝꯃꯨꯕ ꯑꯗꯨ ꯇꯧꯕ ꯏꯪꯂꯤꯁ ꯉꯥꯡꯕ ꯍꯩꯕ ꯑꯗꯩ ꯍꯤꯟꯗꯤ ꯉꯥꯡꯕ ꯍꯩꯕ ꯑꯗꯨ ꯍꯤꯟꯗꯤ ꯉꯥꯡꯕ ꯍꯩꯕ ꯍꯥꯏꯁꯤꯗ ꯃꯣꯏꯅ ꯈꯜꯂꯤꯁꯤꯅ ꯑꯩꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝꯅ ꯍꯩꯗ ꯑꯗꯨꯒꯤ ꯅꯠꯇꯦ ಅದು ಬಜಾರ್ ಸೆಂಟ್ರಾಂಗ್ ಒಯ್ರುಬಗಿನಿ ಅಪ್ಪನ ಪನಾಬ ಜಾದ ಜರಕ್ಬಗಿ ಅದು ಮಯಾಮ ತಿನ್ನಜಬದಗಿ ಮಾನ ತೋನ ಮದುದಿ ಬಿಎಂ ಕುಮೋ ಐ ಬಿಎಂ ಸು ಹಾಯ್ಬ ಅದುದ ಬಿಎಂ ಕುಮೋ ಅನ ಯೆಂಕಾನ್ ಅದ ಕೊನಿಸು ತಮ್ಮ ಹೊರಕಾಂದ ಅಸಿ ಮತಾಂಗಸಿದಿ ಇಂಗ್ಲಿಷ್ ಹಾಪ್ಸೇನ ಅದುಗಿ ಸಿನಿಮಾಕ ಐ ನಿಂಚಿಂಜಗೆ ಮತಂದುಗ ಯಾಮ್ ಚುನಬ ಲೀಲಾ ಅಮ ಕೆಲ ಮತಂದು ಮಣಿಪುರ ಆರ್ಮಿಗೆ ಆರ್ಮಿಸು ಚಂಗಕ್ಪ ಅಹಾನ್ಬಗಿ ಅದುಗ ಮೈರಾ ಪಾಯ್ಬಿ ಲಿಂಖತ್ಪಸು ಅಹಾನ್ಬಗಿ ಮೈರಾ ಪಾಯ್ಬಿಗ ಥೆಂಗಾಯ್ನಬ ಮಯಾಮ್ಸಿದ ಮದುದ ಐ ಅಸಿ ಇನಾವ ಮಗಿ ಮಿಂಗ್ ಪಂಜಗೆ ಕೊಯ್ಲಿಲಾದ ꯄꯤꯁ ꯃꯦꯀꯔꯗꯁꯨ ꯌꯥꯎꯔꯝꯕꯅꯤ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯖꯦꯇꯥꯗꯒꯤ ꯑꯩꯈꯣꯏ ꯍꯧꯃꯤꯟꯅꯛꯄ ꯑꯃ ꯂꯂꯤꯠ ꯀꯨꯃꯥꯔ ꯆꯟꯗ꯭ꯔꯈꯣꯡꯒꯤ ꯂꯂꯨꯠꯁꯦ ꯑꯗ ꯃꯥꯅ ꯀꯁꯥꯔꯒꯤ ꯑꯃ ꯁꯤꯐꯥꯏ ꯑꯃ ꯁꯥꯏ ꯀꯁꯥꯔꯒꯤ ꯁꯤꯃꯥ ꯃꯥꯅ ꯁꯤꯐꯥꯏ ꯑꯗ ꯃꯥꯗꯤ ꯌꯥꯝꯅ ꯍꯤꯟꯗꯤꯁꯨ ꯀꯌꯥ ꯈꯪꯗꯕ ꯑꯗ ꯃꯌꯥꯡ ꯂꯝꯗ ꯂꯩꯕꯅꯤꯅ ꯃꯥ ꯍꯤꯟꯗꯤ ꯈꯪꯉꯦ ꯁꯤꯐꯥꯏꯒꯤꯁꯨ ꯑꯗꯨꯝ ꯇꯁꯦꯡ ꯃꯨꯛꯆꯕ ꯑꯗꯨꯅ ꯃꯥꯅ ꯑꯩꯒꯤ ꯑꯃ ꯁꯤꯐꯥꯏ ꯆꯥꯔꯒ ꯑꯩꯈꯣꯏ ꯅꯣꯡꯃ ꯑꯗ ꯄꯦꯇ꯭ꯔꯣꯂꯤꯡ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝꯁꯦ ꯆꯪꯕ ꯌꯥꯔꯣꯏꯅ ꯒꯥꯔꯤꯁꯦ ꯑꯗ ꯃꯩꯔꯥ ꯄꯥꯏꯕꯤ ꯁꯥꯕꯁꯤꯡꯁꯤꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯤ ꯉꯥꯛꯇꯅꯤ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯟꯗꯛꯇ ꯑꯗꯣ ꯑꯩꯅ ꯁꯤ ꯍꯥꯏꯁꯤ ꯃꯌꯥꯝꯅ ꯁꯨꯡꯊꯥ ꯊꯥꯖꯔꯣꯏ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏ ꯁꯥꯔ ꯍꯥꯏꯔꯒ ꯑꯗꯨꯝ ꯀꯧꯅꯩ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯚꯣꯔꯣꯠ ꯇꯥꯕ꯭ꯔꯣ ꯁꯥꯔ ꯍꯥꯏ ꯀꯧꯅꯩ ꯑꯗꯨ ꯃꯥꯁꯤ ꯅꯨꯄꯤ ꯁꯥꯔꯒ ꯊꯣꯛꯑꯦꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯁꯥꯔꯒ ꯑꯉꯥꯡꯒ ꯄꯣꯁꯜꯂꯒ ꯇꯧꯔ ꯃꯩꯔꯥꯒ ꯄꯥꯏꯗꯅ ꯑꯗꯒꯤ ꯑꯃꯅ ꯀꯤꯌꯥꯝꯒꯩ ꯅꯣꯕꯤꯟ ꯑꯗꯒꯤ ꯅꯥꯄꯦꯄꯜꯂꯤ ꯏꯕꯣꯝꯆꯥ ꯃꯣꯏ ꯃꯌꯥꯝꯁꯦ ꯊꯣꯛꯅꯔ ꯆꯠꯄ ꯌꯥꯔꯣꯏꯅ ꯇꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯚꯥꯞꯇ ꯇꯁꯦꯡ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯄꯒꯤ ꯚꯥꯞꯇ ꯀꯨꯝꯊꯔꯛꯑꯒ ꯑꯗꯩ ꯃꯣꯏ ꯆꯪꯕ ꯌꯥꯔꯣꯏ ꯀꯥꯏꯅ ꯑꯩꯅ ꯀꯨꯝꯊꯔꯛꯑꯒ ꯑꯩꯒꯤ ꯗꯥꯏꯂꯣꯛꯁꯤ ꯑꯩꯅ ꯃꯩꯇꯩꯂꯣꯟꯁꯦ ꯈꯪꯗꯕꯅꯤ나 ꯑꯩꯒꯤ ꯑꯍꯥꯟꯕ ꯗꯥꯏꯂꯣꯛ ꯂꯤꯂꯥ ꯑꯁꯤꯒꯤꯗ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯒꯤ ꯑꯣꯐꯤꯁꯥꯔ ꯈꯔ ꯌꯥꯝ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯀ꯭ꯋꯥꯂꯤꯐꯥꯏꯠ ꯑꯣꯏꯕꯅꯤꯅ ꯍꯦꯛꯇ ꯗꯨꯗꯥ ꯇꯧꯗꯕ ꯑꯗꯨ ꯀꯨꯝꯊꯔꯒ ꯌꯥꯝ ꯅꯨꯡꯁꯤꯅ ꯑꯩꯅ ꯍꯪꯉꯤ ꯏꯃꯥꯁꯤꯡꯗꯨꯗ माजी क्या हुआ क्या तकलीफ है कहीं मैं आपका क्या सेवा कर सकता हूँ अद अगर गांग जो हंग पोनते अदगी क्या नोबिना तो लगा कनो सीओ साहब नखोइना आर्मी नि गम्मी मतागुम खुद खुलाई पाइरगा मिचम प्रजा ओटपसे तौबिरनु हाय कांसल मान हाइबदो इने खंगदबनिना अई चपिनरीबा कु सिपाहीदुदा हंगी ए इधर क्या बोलती है हमको बताओ करी है बेमा वो लोइना आर्मी ने ngame hai baki matam ku khute khulai pa ga micham praja otpasi otbira nu hai de bani adi mana mu asai hindi dudi kya simpana hai termina ai won laga dhap ka taw ko sar उसने कहती है उसका बेटा हथियार है बोला है ना मैं मचान पादो खुद खुलाई पाए ना अदा इस हाँ कहन तौरा अदा इदी मोइगी मोंग मतौदो अदुम खंगबनिना अदुमक्ति हाइरम मोइ कोपदि आइना येंग पादा मिते नुपा मा लाको ओइबे हर जेंटलमैन अदुम उत्तम न सारे उत्तम न सारे अदा आइना ए वहां कौन जा रहा है उसको रुको स्टॉप हिम आई एम कमिंग कहन तौरा फाना एक ठोकरे मोइ सुंदर ले हौरे अदगी आइना मांग थारगा
ꯇꯥ ꯎꯇꯝꯒ ꯑꯩꯒ ꯆꯪꯃꯤꯟꯅꯔꯦ ꯆꯪꯃꯤꯟꯅꯕꯗ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯑꯦ Mr. Singh, would you kindly help me? I'm in a trouble. We have a misunderstanding here and I can't understand what they are saying. Kindly help me. Take it and tauraga. Moina Kaiba Mayamdo, I Hindi Nangamadu, Manamiti on the Hanto Ima Sinda, the Ima Sinsu, you know to make Yantare. Yantaka, you know, a queen is the lady of Armina, I see Kari, Motonuka, Mating, Parlapani, and one quay Angang singing them to football sun on the ground, I feel it. Other period, the Inuit Chan, talking about Cha, some woman, when I could give period, no, he Panaput Iginiga and a minor Tauraga, Yam, the Pachabo roll Makaka in a Kumjaki, and they gave Matam to the quiet Yan Hanba, Koi Haitare, the morphine Capulila, how many Haidani. Duna aigi maru maga su dum tesar haine koi untum sar thoibana Baithus. Aduna kumaga ma se edik oina leibadagi maga Yamali. Govindo ga di maga mari leina banina Govindo ana thabaton ju sai thabaton gi mama ju sari ne mama ada mama sabadana actress phangini aduga thabaton gi role akan bala akan na kaim ta ponte asai mama sin makagtang anabi saraga lakpa adune best actress tari ne adagi awanto na mogi mi kem ta masi thambiu mateng pangbiu ga ni ku bindu ka ai ga lakpa de nang si tawa pro ai da thamo ka ai mon thap khal tawe natta ga di mak nuksi bi ki la kan ki de mag nuksi de nupa du sa ami ke ma thamaga de magi thamodi yan du ko to yamba ada ai di nuksi de magi ponsi kan ni ta to ya ko ni ngang kan ai ni ta ta ni du de nu matang da yam nuksi ma ko ro bindu na so ma lupa kun khak pi ki ma kauram badi ya re lupa kun khak pi sa gi english pronunciation gi khara ta ona ada yam nuksi matam da ma tai ta ai ke ten ta loga adagidi ay nagamong nag-jayway but still you're crying like a baby ka ento mata ama ang namitig na pital kapi nga macam ng kapi ka ento adugi yam pajabo ni mina adagidi kekiyam na singi bagi patulay at ay no but still you are crying like a baby yan hay you see di hagi minga biem na masyan asagi ata di de hugdam ni mat skip to yaw po na teba adi ay hatam bane naman kino 천지디 강바 아도 만 암컷 꿈매버 알미 쉬워지 아도 다 꿈무가 안 되기 해도게 돼 but still you are playing like a baby in a high machine man 천지도 강문이네 but ding dong ding 야 누가이 뭐 오이키 레강 타바 돈 야나 알미는 수 알미 이 가리미안 스queen 이나라게 얘기 알미는 수 그때위 아데기 우지기 아마 아쿤 마타 켈레 하버시 ai ming di panjararo ai gi marup amada aina casting tawjabani si ujanu kumbiro takhele kunbasi kumbiro sine main part ni aduga masi kitang heroine ga pa basi di akoi mayam ni hero ga haini aduna masina ai kumjarage na adamana di patam sana hero kumlak mi manina mana sikiti we mana tol pure na mana apa lo lo ga ingu na takhile kunba khiru na ta ba lo khpisale hai nonga sithila ai ma potha jara ge adagi di matam da ta to matam da durbatra da yawram ba ai gi no ma su lai ki tre lagi ke wa ga di jamni o ga di jamni se ai tam tum ja ba ai na mana khala ka ga kana nom na haibu ni ai anu pa to kare ngarang sa ikena sitore no na asa ya ena ma yu ma ga pu lai phiu he adu nang mi de yaw ri ko chi mu ja ta ka di si ibina ai uza yaw che ge ai to ge ba ne ta kan da koi amal lam sang de li lam lai ki ai gi mu kum kum mu lu man kum me asoki mate jen kum e ba ma adu di ada yu uza jana di ta khele gi se ai kum mu ai bi ai mi name su name sak su tire si do si ai ne kumbudin ma di si mu jan kumbi ro ta khile gandu si mu pa do ai kunje de na ma mo shi ho di kunje ro na ma ga kumunje la tham gi sol ga pa ba sin ma do kungre do ga ai na si ki a chen kau ta mai si phangje bane adu ngasi phau ta ai kumje de mayam si smaina sura ga pungba nga ta ni yai thaki thambal su adu ni amaina to ba de ki
ꯈꯨꯝꯕ ꯀꯥꯟꯗ ꯅꯣꯡꯃ ꯉꯥꯎꯕ ꯑꯃꯈꯛꯅ ꯑꯩꯈꯣꯏꯒꯤ ꯄꯥꯎꯅꯥ ꯕꯖꯥꯔꯗ ꯈꯔꯒ ꯃꯁꯥꯗꯣ ꯍꯥꯏ ꯆꯠꯄ ꯐꯤꯁꯤ ꯏꯜꯂꯒ ꯈꯤꯇꯪ ꯆꯤꯛꯂꯞ ꯇꯧꯔꯒ ꯑꯁꯤ ꯃꯁꯝꯒꯗꯤ ꯎꯅꯧꯅꯦ ꯑꯗꯨ ꯆꯠꯈꯤꯌꯦ ꯑꯩꯈꯣꯏ ꯂꯥꯎꯕꯁꯤ ꯂꯩꯅꯤꯡꯕ ꯑꯩ ꯃꯥꯏ ꯃꯇꯨꯡ ꯏꯜꯂꯦ ꯃꯥꯒꯤ ꯁꯤꯗ ꯐꯤ ꯌꯥꯟꯕ ꯈꯣꯠꯄ ꯃꯌꯥꯝꯗꯣ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯕ ꯑꯗꯒꯤ ꯑꯩꯅ ꯁꯤ ꯁꯨꯝ ꯇꯧꯋꯦ ꯑꯗꯒꯤ ꯈꯨꯟꯕ ꯇꯈꯦꯜꯂꯤ ꯇꯝꯃꯦ ꯐꯣꯡꯕꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡ ꯆꯤꯡꯗ꯭ꯔꯥꯒꯤ ꯑꯗꯨꯗꯒꯤ ꯏꯊꯤꯡꯗ ꯐꯣꯡꯖꯩꯌꯦꯕ ꯃꯗꯨ ꯅꯨꯃꯤꯠꯇꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯇꯥꯎꯇꯅ ꯑꯩꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯑꯩ ꯌꯨꯝ ꯅꯛꯑꯕꯅꯤꯅ ꯑꯗꯨ ꯈꯠꯄꯤꯌꯨ ꯑꯩ ꯁꯤꯁꯨ ꯄꯨꯕ ꯄꯤꯈꯤꯕ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗ ꯃꯥꯁꯦ ꯑꯩꯒ ꯂꯤꯂꯥꯗꯣ ꯄꯨꯟꯃꯤꯟꯅꯗ꯭ꯔꯕꯅꯤ나 ꯁꯦ ꯑꯩꯀꯦ ꯅꯪꯒꯤ ꯒꯝꯕꯤꯝ ꯅꯪꯒꯤ ꯑꯩꯒꯤ ꯂꯤꯂꯥ ꯐꯤꯌꯣꯝꯁꯤ ꯄꯨꯔꯛꯑꯦꯅ ꯑꯗꯨ ꯐꯤꯌꯣꯝ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯊꯝꯃꯝꯕꯁꯨ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯄꯨꯟꯅ ꯍꯥꯞꯆꯤꯜꯂꯒ ꯑꯩ ꯄꯨ ꯆꯠꯂꯦꯕ ꯑꯥꯗ ꯏꯊꯤꯡꯗ ꯑꯗꯒꯤꯗꯤ ꯐꯣꯡꯗꯣꯏꯅꯦꯅ ꯑꯧ ꯑꯩꯈꯣꯏ ꯂꯤꯂꯥꯁꯨ ꯐꯣꯡꯉꯦ ꯑꯗ ꯐꯤꯌꯣꯝꯁꯤ ꯊꯝꯃꯒ ꯆꯈꯥꯏ ꯊꯝꯃꯦ ꯐꯤꯁꯦ ꯑꯗ ꯆꯤꯡ 9-10ꯁꯤꯗ ꯑꯩ 16ꯒꯨꯝꯕ ꯊꯣꯛꯑꯦꯕ ꯉꯁꯥꯏꯒꯤ ꯆꯤꯡ ꯑꯃꯗ ꯍꯟꯖꯟ ꯉꯁꯥꯏꯒꯤ ꯑꯈꯨꯟꯕ ꯇꯈꯦꯜꯂꯤꯁꯦ ꯑꯈꯨꯟꯕ ꯇꯈꯦꯜꯂꯤꯁꯦ ꯊꯣꯛꯏꯅꯤ ꯌꯥꯝ ꯊꯣꯛꯏꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯊꯣꯛꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯇꯈꯦꯜꯂꯤꯁꯤ ꯑꯥꯗ ꯁꯨꯕꯥꯁꯅ ꯃꯀꯣꯛꯇ ꯅꯣꯡꯃꯩꯅ ꯁꯨꯔ ꯊꯝꯃꯝꯕꯗꯒꯤ ꯑꯩꯅ ꯆꯪꯈꯠꯂꯛꯑꯦ ꯌꯨꯝ ꯇꯥꯟꯅ ꯄꯨꯔꯛꯑꯦ ꯌꯨꯝ ꯇꯥꯟꯅ ꯄꯨꯔꯒ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯍꯣꯏ ꯑꯩꯒꯤ ꯕꯥꯖꯤ ꯍꯣꯏꯅ ꯑꯁ ꯀꯗꯥꯏ ꯈꯨꯜꯂꯛꯄ ꯑꯉꯥꯎꯕꯤꯅꯣ ꯀꯥꯏꯅ ꯁꯨꯝ ꯇꯧꯕ ꯃꯇꯥꯡꯗ ꯁꯨꯝ ꯀꯨꯏ ꯂꯩꯁꯜꯂꯕꯅꯦ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯑꯩꯉꯣꯟꯗ ꯑꯩꯁꯤ ꯌꯨꯝ ꯄꯥꯜꯂꯨ ꯌꯥꯗꯕ ꯅꯨꯄꯥꯅꯦꯕ ꯑꯗꯣ ꯄꯥꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯨ ꯋꯥꯈꯜ ꯅꯠꯇꯕ ꯑꯗꯨ ꯂꯨꯍꯣꯡꯉꯦ ꯍꯥꯏꯅ ꯍꯣꯏ ꯍꯥꯏꯗꯣꯛꯅꯔꯒ ꯀꯤꯂꯣ ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯅꯨꯄꯤꯁꯤꯡꯁꯤ ꯑꯃꯗ ꯂꯣꯏꯅ ꯆꯦꯟꯊꯣꯛꯈꯤꯕꯒꯨꯝꯕ ꯑꯗꯩꯗꯤ ꯑꯩ ꯌꯨꯝ ꯄꯥꯜꯂꯔꯣꯏꯅ ꯃꯄꯥ ꯆꯥꯅꯗꯕ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯗꯥꯏꯂꯣꯛꯇꯁꯨ ꯌꯥꯎꯋꯤ ꯑꯗꯨꯝ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯇꯈꯦꯜꯂꯛꯏꯁꯤꯗ ꯑꯩ ꯃꯥꯕꯨ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯐꯤꯕꯝꯗꯨ ꯌꯦꯡꯕ ꯀꯥꯟꯗ ꯃꯥꯕꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯗꯤ ꯄꯥꯝꯕ ꯅꯠꯇꯕ ꯅꯨꯡꯁꯤꯕꯒꯤ ꯀꯩꯅꯣ ꯃꯃꯤ ꯑꯃ ꯇꯥꯔꯦ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯗ ꯑꯩꯅ ꯑꯩꯒꯤ ꯀꯥꯗꯒꯤ ꯁꯨꯝ ꯂꯩꯀꯥꯟꯗ ꯃꯥꯒꯤ ꯀꯞꯄꯒꯤ ꯃꯈꯣꯟ ꯑꯃꯈꯛ ꯇꯥꯗꯅ ꯑꯗ ꯑꯩꯁꯦ ꯐꯖꯅ ꯊꯣꯛꯀꯦ ꯇꯧꯕꯗ ꯑꯩ ꯁꯨꯃꯥꯏꯅ ꯀꯩꯅꯣꯅ ꯐꯤ ꯑꯃ ꯏꯟꯕꯗꯤ ꯐꯩ ꯉꯁꯥꯏꯒꯤ ꯇꯥꯎꯇꯨꯝꯅ ꯄꯤꯔꯛꯄ ꯐꯤꯗꯨ ꯎꯔꯕꯅꯤꯅ ꯑꯩꯅ ꯐꯤꯗꯨ ꯇꯧꯔꯒ ꯏꯟꯕꯅꯤ ꯑꯗꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯩꯈꯣꯏꯒꯤ ꯑꯉꯧꯕꯃꯛꯇꯤ ꯅꯠꯇꯕ ꯑꯗꯨꯃ ꯁꯦꯠꯂꯒ ꯑꯩꯈꯣꯏꯒꯤ ꯒꯨꯔꯨ ꯁꯦꯠ ꯑꯃ ꯂꯤꯠꯂꯒ ꯑꯗꯨ ꯀꯝꯕꯥꯏꯅꯦꯁꯟ ꯌꯥꯝ ꯆꯥꯈꯤꯕ ꯑꯗꯨꯒꯤ ꯗ꯭ꯔꯦꯁꯇꯣ ꯑꯗꯨ ꯊꯣꯛꯑꯀꯥꯟꯗ ꯃꯥꯁꯨ ꯀꯞꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯗ ꯑꯩꯁꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯅ ꯆꯪꯁꯤꯜꯂꯒ ꯃꯉꯣꯟꯗ ꯍꯪꯕ ꯗꯥꯏꯂꯣꯛꯇꯨꯅꯤ ꯑꯩꯅ ꯍꯥꯏꯖꯒꯗꯧꯔꯤꯁꯤꯅ ꯇꯈꯦꯜꯂꯦ ꯄꯥꯈꯠꯅ ꯀꯩꯗꯧꯔꯦ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯦ ꯇꯈꯦꯜꯂꯦ ꯈꯨꯝꯃꯣ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯒꯦ ꯃꯥꯗꯤ ꯑꯈꯜ ꯆꯣꯏꯕꯤꯅꯤꯅ ꯈꯨꯝꯗꯦ ꯆꯠꯈꯠꯂꯦ ꯃꯔꯝ ꯂꯩꯇꯅ ꯀꯞꯄ ꯃꯔꯝ ꯂꯩꯇꯅ ꯅꯣꯛꯄ ꯅꯪꯁꯤꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯋꯥꯈꯜꯒꯤ ꯃꯉꯥꯜ ꯂꯥꯛꯇꯨꯅ ꯑꯩꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯂꯒꯕ ꯇꯈꯦꯜꯂꯦ ꯅꯪ ꯐꯔꯣꯕ ꯍꯥꯏꯅ ꯗꯥꯏꯂꯣꯛꯁꯤ ꯇꯧꯋꯤ ꯑꯗꯨꯒ ꯁꯤꯃꯛꯀꯤ ꯗꯥꯏꯂꯣꯛꯁꯤ ꯑꯈꯨꯟꯕ ꯇꯈꯦꯜꯂꯤ ꯌꯦꯡꯕꯤꯔꯤꯕ ꯕꯥꯕꯨ ꯅꯨꯄꯤ ꯃꯆꯥ ꯈꯪꯗꯦ ꯅꯨꯄꯥ ꯃꯆꯥ ꯈꯪꯗꯦ ꯑꯗꯒꯤ ꯏꯊꯛ ꯊꯣꯡꯕꯤ ꯏꯆꯦ ꯏꯇꯩꯃ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯈꯤꯕ ꯂꯧꯈꯤꯕꯁꯤꯡꯅꯤ ꯑꯗꯨꯅꯤ ꯂꯥꯏꯍꯦꯛ ꯂꯣꯏꯔꯒꯁꯨ ꯐꯤ ꯁꯦꯠꯐꯝꯗ ꯆꯪꯉ ꯉꯁꯥꯏꯒꯤ ꯗꯥꯏꯂꯣꯛꯇꯣ ꯑꯝꯇꯒ ꯍꯟꯕꯤꯔꯛꯎ ꯀꯥꯏꯅ ꯍꯥꯏꯕ ꯃꯇꯥꯡ ꯑꯗꯒꯤ ꯑꯃꯨꯛ ꯁꯤꯟ ꯑꯃ ꯌꯥꯎꯔꯤ ꯈꯣꯡꯎꯞ ꯌꯥꯝ ꯆꯥꯈꯤꯕ ꯁꯤꯟꯗꯜ ꯌꯥꯝ ꯆꯥꯈꯤꯕ ꯇꯈꯦꯜꯂꯩꯁꯤ ꯐꯥꯔꯒ ꯁꯥꯁꯤꯟꯅꯕ ꯃꯄꯨꯔꯣꯏꯕ ꯂꯥꯛꯑꯒ ꯃꯥꯅ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯄꯨꯈꯤ ꯃꯇꯥꯡꯗꯨꯗ ꯑꯩꯒꯤꯅ ꯑꯗꯨꯒꯤ ꯁꯤꯟꯗꯣ ꯋꯥꯝꯇ ꯉꯥꯡꯗꯕꯗꯨꯗ ꯄꯨꯈꯤꯕ ꯉꯁꯥꯏꯒꯤ ꯇꯈꯦꯜꯂꯩ ꯆꯤꯡꯕꯒꯤ ꯍꯣꯠꯅꯔꯤꯁꯤꯗ ꯁꯨꯝ ꯅꯥꯀꯟꯗꯒꯤ ꯅꯨꯄꯥꯔꯣꯝꯗꯒꯤꯗꯤ ꯄꯥꯛ ꯇꯧꯔꯛꯇ꯭ꯔꯦ ꯃꯗꯨꯃ ꯅꯨꯄꯤꯔꯣꯝꯗꯒꯤꯗꯤ ꯃꯣꯏꯅ ꯎꯞꯄ ꯁꯦꯟꯗꯜ ꯃꯌꯥꯝ ꯈꯣꯡꯎꯞ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯀꯣꯛꯇꯁꯨ ꯑꯗꯨꯝ ꯄꯥꯜꯂꯦ ꯀꯣ ꯀꯥꯏꯅ ꯒꯗ꯭ꯙꯥ ꯊꯥꯃꯣꯔꯥ ꯃꯤꯀꯤ ꯊꯤ ꯀꯥꯏꯅ ꯑꯗꯒꯤ ꯑꯃꯗꯤ ꯆꯪꯁꯤꯜꯂꯒ ꯊꯤꯅꯕꯨ ꯉꯥꯡꯉꯝꯃꯦ ꯑꯗꯒꯤꯗꯤ ꯑꯗꯨ ꯇꯧꯔꯒ ꯃꯥꯁꯤ ꯄꯨꯈ꯭ꯔꯦ ꯑꯗꯒꯤ ꯑꯩꯒꯤ ꯕꯥꯖꯤꯁꯤꯅ ꯊꯣꯛꯂꯛꯑꯒ ꯑꯃꯨꯛ ꯆꯤꯟꯁꯤꯜꯂꯒ ꯒꯧꯇꯝ ꯍꯧꯖꯤꯛ ꯂꯥꯛꯑꯝꯕ ꯅꯨꯄꯥꯗꯣ ꯇꯈꯦꯜꯂꯩꯒꯤ ꯅꯨꯄꯥ ꯅꯠꯇꯦꯅꯦ ꯃꯗꯨ ꯐꯠꯇꯕ ꯁꯨꯕꯥꯁꯅꯦꯅꯦ ꯃꯥꯅ ꯇꯈꯦꯜꯂꯩꯕꯨ ꯒꯥꯔꯤꯗ ꯏꯟꯈꯠꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯀꯣꯏꯗꯣ ꯑꯍꯥꯞꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯀꯣꯏꯗꯣ ꯂꯩꯃꯥꯏꯗ ꯇꯥꯔꯛꯑꯦ ꯑꯗꯨꯒ ꯅꯣꯡꯃꯩꯁꯤꯃꯁꯨ ꯇꯥꯔꯛꯑꯦ ꯃꯁꯥꯗꯒꯤ ꯆꯠꯂꯣ
ꯇꯈꯦꯜꯂꯕ ꯀꯜꯂꯨꯁꯨ ꯆꯠꯂꯣ ꯍꯥꯏꯅ ꯄꯤꯔꯛꯄ ꯃꯇꯝꯗ ꯁꯤꯅ ꯁꯨꯕꯥꯁ ꯍꯥꯏꯅ ꯂꯥꯎꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗ ꯁꯥꯎꯔꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯀꯣꯛꯑꯒ ꯈꯨꯠꯕꯥꯛꯁꯨ ꯄꯗ꯭ꯔꯥ ꯄꯗ꯭ꯔꯥ ꯇꯈꯦꯜꯂꯩ ꯀꯜꯂꯨꯔꯗꯧꯅꯦ ꯇꯈꯦꯜꯂꯩ ꯀꯜꯂꯨꯗꯧꯅꯤꯅ ꯑꯗꯨꯅ ꯃꯁꯤ ꯌꯥꯝꯅ ꯃꯇꯝꯗꯨꯒꯤ ꯑꯗꯒꯤ ꯑꯣꯖꯥ ꯃꯣꯍꯦꯟꯒꯤ ꯌꯥꯝ ꯆꯝꯅ ꯏꯕ ꯈꯨꯏ ꯑꯃ ꯑꯗꯒꯤꯗꯤ ꯅꯣꯡꯃꯥꯏꯊꯦꯝ ꯏꯕꯣꯝꯆꯥꯒꯤ ꯏꯁꯩ ꯃꯥꯒꯤ ꯆꯥꯒꯤ ꯏꯁꯩ ꯏꯁꯩꯗꯣ ꯐꯖꯩꯀꯣ ꯁꯛꯂꯒꯦ ꯑꯩꯒꯤ ꯑꯗꯨ ꯍꯥꯏꯐꯦꯠ ꯉꯪꯕ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯑꯁ ꯑꯗꯨ ꯉꯝꯃꯔꯣꯏꯕꯣ ꯑꯩꯗꯤ ꯏꯁꯩꯁꯦ ꯑꯗꯨ ꯑꯩ ꯏꯁꯥꯃꯛꯅ ꯏꯖꯕꯅꯦ ꯏꯁꯩꯁꯦ ꯑꯥ ꯀꯩꯅꯣꯅ ꯑꯩ ꯍꯧꯖꯤꯛꯏꯁꯩꯁꯦ ꯁꯛꯂꯒꯦ ꯑꯩꯒꯤ ꯏꯁꯩ ꯁꯛꯂꯒꯦ ꯑꯩꯒꯤ ꯏꯁꯩ ꯅꯪꯒꯤ ꯊꯃꯣꯏ ꯄꯦꯟꯅꯅꯕ ꯍꯥꯏꯅ ꯋꯥꯈꯜꯒꯤ ꯌꯨꯝꯈꯜ ꯍꯥꯏꯗꯣꯛꯂꯣ ꯃꯉꯥꯜ ꯂꯥꯛꯂꯣ ꯑꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯕꯣꯝꯆꯥꯒꯤ ꯃꯥ ꯊꯣꯛꯄ ꯏꯁꯩꯁꯤꯗ ꯉꯁꯥꯏꯒꯤ ꯂꯨꯠꯅ ꯂꯨꯠꯅ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡꯁꯤ 하이나 삭가다 안타라시다. 아주 로나 하이나 살락버시다디 아이슈 비 총나버기 안까기 액팅 한번 떠저리네 봐. 아주 로나 착라니에나 아이시 비가 대통나 피가도 시엠나 떠간다. 시들 나오게 떠가 조이자이나 나타리 발레 마이다. 사이기자 뭐 맞다가 더 맞다가 온토라고. 아들은 밑에 저거 그닥도 못 가다가 파이라가 거의 못사. 아무 ngaibulete iseda duga maga so agi konjelse sare amna aina sakui ni heba mayam yam chana ba kun bat khile si adu kai hai to ko subang la ti ba la ko du labda auto di tai sare sei sa ga tawor te tik to di kai ya kai te auto to bi se auto to bi thoda ba ya te ko ai adani yam nungai ke ba lagi te sim balu he pe ma he shu yam nungai ba sa ti bi yau jeri ngai da moi mi ani na han kumamani adagi aina mo sinjara kumgi bidagi ai si oja mangi na madui kunduma oja mangi na oja mangi lambi jaba oja mangi na ama famji oja mangi adu de dev tatana saudana akoi na wa na kinu kumang tangi sane aduga babuk mem oja mangi na mana adu mo tawe adagi ai yam nungai bana kanchi asram da ino no yan hana madu aina kumgani hana chacha banati ko bayes babu sabdo adegi kero sa nongya yu sagre 그 메헤스 바부 사람마가 그 농야이 샷도네 농야이 오시게도 샤도 아두다 sapsan tawdo 아두다 아이디 릴라도 아두니 미투 피드 레이나 dak tau kan dagi di inaw sing pubi dana thobal program dani 그 농딜리라니 아두 아이디 ngamaro itu tau bukan sam kumada kan hainara bane ada lam sangi butu bina ada sam kumada dialog ko do hai dana si hai bani na adu tau maga aidi asunda soste yu oram bebli la do adu aibu yam nungsibiba imung amu oibani na moi cha thakoi do nung hek auslega aidi cha thakre adu khoi to mana khoi gelami na bo khoi oja ek bengal to amtala piu kadai legi na ani na homlak aur kai thu kai do lagi sam kumar mangre ba mangagi bri ade ki sam kumar mangre to bodagi asa in kum da yaro kai no aidi kai dai thakku so bole magi ama sosti ne kai no hai ngasi kano to jeri bo kone yum se fajana like ta hapsar aduni ko like ta hapi batab da he ka leidra ko ada krai degi source to lower ino hai ta di tamo degi direct at low sina akoi phare da ko ai su yam ngai jai smile matam kui bagi tunda inaw na biraga koi adisama leiki man ko ho leiki ka kai ka ba du adu ko maya mama wadam ti hujik lei generation se akoi gi na te ba akoi gi mang degi 이 한국만 미싱들이 숭캉 강들어버니 아코이법 강들어버니 어두부 수금바 이나오네 만진 다비라가 거기 알로라바 어떤 부인을 리라고 타그라 비치네 나우싱기 나우나 타와이 안오바마 특쇼나 타와 비비락나 이 힘흔드나 힘는 뭐 하나 비리세 아이부디 우지 풍우도 리발라리 시디 아마로 오호부다르네 마네 춤바기 tamona sumang lila gi secretary secretary manipur se sumang la council wi gi je si wari ga loi yawi hoi aduda yam nungai je mana sigum mayam sida ko de anobi inot amusu hape hoi akoi si abuki natraga akoi gi leiba artist singi council gi mai kai de so akoi si still anu ningsing biri ko haibagi wakhan lam si ka loina na ko la piriba now hemanta amadi aiba atei mayam so aina mo sinjaraga 타격도 봉독 세리